Imens Paodam yang tabiba punamapu ahan mamuktada khurumjari ngasigi maroiba pauda opposition na kaukiba pung tranithoigi Bharat banna miyamgi mahusagi punsida sauna kaiba pikre India masung Pakistan gi Commerce Secretary singi wari sananaba Islamabad da hokre Haujik mapungeba pawmuk lobirasi Kendra Sarkar na handakta diesel gi mama liter da rupa manga hengatkhiba FDI multi brand retail price hengatkhiba natana imung amada sahi gas cylinder taruk pangbada subsidies rate pigani haina warep laukiba dugi mayokta ngasi opposition dal sina leiba ki mafam punamakta kaukiba Bharat banna miyamgi hanagi punsida sauna kaiba pikre Bihar amadi Uttar Pradesh na singbada ban sagar pasina rail selhan khidre Allahabad Patna gi railway station singdasu ban sagar pasina athingba piki banda sina Odisha West Bengal Gujarat Andhra Pradesh Maharashtra Delhi Kerala amadi awang poki state sing Manipur yauna sauna effect taukre Assam Sarkar na thokiba notification amada Rajya dugi Sarkar gi loisang singda thabak tawriba karmasari punamak matam chana office ka na khanghanki banasina maram oiraga office ka daba sarkari karmasari asi undertaking office ki karmasari punamak unauthorized absentee haina action logani hairi Delhi na NDA gi convener Sarjakor amadi BJP gi lusingba Nitin Gadkari na rally chatuna protest tawkhre amaromda BJP gi maikai dagi phungdokhibada Kendra Sarkar na lawriba warep asi praja miyam da awaba piduna miyam gi yengdabani asiguma sarkar gi phirep asi BJP na sabchana thenagani haiki left dal sinasu sarkar gi thawong asi kanna condemn tawraduna phirep asi miyam gi punsida singnabani hairi nakal amaromda Bharat pumbada kaukhiba pungtani thoiban asibu saugatuna Manipur da opposition gi dal nipana ayu pung manga dagi nungthil pung manga phawa general strike kaukhi general strike asida Forward Bloc, Communist Party of India CPI, Communist Party of India, Marxist, Janata Dal, Secular Janata Dal United, Manipur People's Party, National People's Party, Rashtriya Samajwadi Party, Amadi Coordinating Body of Trade Union gi Miyoi Singha Thoraktuna Yaningdabagi Khongsat Amasat Kre, Khongsat Adu Room Hall Tengta Leiba, CPI gi State Office, Irawat Bhavan Dagi Horaga, BT Road Leiba Samu Makhong Amadi, Khwairamban Kaitel Phaudla Satlaba Matung, Irawat Bhavan da among halaki Khongsat asi Imphal mafam kaya da satnaba pandam thamlambani adubu police na thingbadagi Khwairamban gi akoiba khara satlaba matungda loisenkhe FDI Sangba FDI Sangba FDI Sangba FDI Sangba 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 FDI Sangba Parti Pandi Akunba Parti Mapandi Akunba Janti Maman Engkatpa Viva Foreign direct investment Bharat Prime Minister Manmohan Kai Bakhandra Sason Tauba Kai Bakhandra Sason Tauba Minority Dharma Sarkar Manmohan ki Sarkar Ngasigi general strike asina lamdam sigi mahusagi punsida sauna akai bathoki ban manungda passenger puba gari sen khide adubu lanai gari singdi marak ta sen khi Kaithel kana ki de school sing ayamana suti thana ki dukan sing thonglon ki sarkari karmasari sing hanagum office kana ki dre strike asiga mari leinana CPI Manipur State Council gi State Secretary Dr. M Narana hai Thau maman hengo sulagi liter madul pa mangagi wana UPA One dagi 2 lakh pa hujik phawi manungda thamghang tara ga manga rakta thamagi manungda anirak thau tangkat pasi punamuk pubi graba natta ikai ba khangdaba makai prajagi seba tawribani haibagi wakalasi kautokna koina tongning bada tongni aidana ngasi su congress ki luchimba mantri kayadi ai koi ga hairamina handoroi haidana makho pungna lawi madugi photo tu yensi magi UPA gi partner riba Trinamool ngasi withdraw tawre Makhal mathel support or payam se ngasi nongni ni bang khangani
Prajapita Brahmakumaris Isoria Biswavidyalaya Sinduna ngasidagi Yumbi Masa High School Kakching da Stress Management Meditation Course ama ngasidagi horaga pangthokre. Course asi base ani thokna khaidoi ayuki oina ayuk pung 3 tagi 9 makhai phawba aduga numidawarangi oina pung 5 dagi 3 makhai phawbani. Ngasi numidawarangi thoromda Rajogini Brahmakumari Nilima Manipur gi Brahmakumaris in charge Nirman Sachi amadi Urmala Sachina Daista Phangkhe. Jati loan dalam kenapa nak loan yang nak pasti saya tambah ya radio meditation. Ada nasi apa tu su radio meditation ka stress management ka loan nak radio meditation ni. Ada nasi radio meditation si arti kan yung nabi hadok lada arti dress untuk kita tadi ada di kete. Ada si arti dress selada ko kenasi arti sansadan ada center dah class of the Ade di sublagi center ka sarendar wala seva tawna bagi tempat lejen Hayang Mukhamantri na sangaga daba sangai promaning lekai da leiba 3311 kV substation amagi high tension line ani thengai na duna ngasi mai chakpada manak nakpada leiba yung kaya ama mang takpada natana yung gi manung da thamba polong kya so akai atoi thokre thaudo asigi mayokta lamdam madugi miyamna power bibangna line lana tingbadagi khudong tiba thaudo asi thokibani Maina mang tahan kiba polam sing asigi pifam thopa compensation pidrabadi hayeng sangaba yaroi compensation hana pithoklaga sangagadabani haina irang horakre thaudo aduda yum manungda thamba TV press amadi electronic ki polam kaya mai chakre hairi Dem College of Arts ki Tribal Students Union sinduna All Tribal Students Union Manipur gi tara tarerak suba freshers meet come get together gi thoram ngasi Tribal Research Institute Try gi research hall da pangthokre Thoromaduda Home, Tribal Affairs and Hilgi Minister Gakhangam na Chief Guest, Tribal Affairs and Hilgi Director, Lumingthang Haukip IS na Guest of Honor Amadi, Dem College of Arts ki Assistant Professor Ra Sansna, President Oike, Ngasigi Thoromda Tribal Singi Oiba Cultural Dancing su Utke. Thoromgi Chief Guest ki Warol Piraduna Minister Gakhangam na Hai. Iba kasi state kasi yang masakit pa nungsi sana pa ako masay kay iba cultural activities kaya loan professor pa athal loan kaya dalam ni iba na iba puna manipuna lan ko na leiba heritage on leiba se masisina manipur iba ilam dam se masu safahan ma Helen sihan ba, Helen nungayan ba, mingan na gulang ba, adugo ba, stay na ba, o yung sunod isona ay pratna tawzari. Lamjan ba hijam iraboning sing thagi saruk ama oina Imphal East Club Organization gi makhada Northeastern United Club Organization amadi Zalo Youth Union Club na sinduna ngase yupung 3 tagi nungtil pung mga phawba awareness program kam social service ama Zalo do pangthokre Awareness program adu role of youth in Manipur haiba hiram da pangthokpani tharonga mari leinana utang phongban amasung Zalo ground gi akoi bada usar lising amarom thakhe ngarang thilpung ahum makhairom tabda dilong chajing sawmill mapada Yamaha motorcycle R15 MN04B 5856 ka gas car amaga thengaina bada Yamaha tongba miwe masire lekhidaba miwe adugi maming lesang them brosan sahi kun apopa kumar Lilong Arabti mamang lekai dagini mahag hojik Temple of Learning tolda class 12 tamdiba mahiroi ni haye Nifu taruk suba Sam Rifles na thibumbagi thabak sa thabada thasigi tara nipal gi nungthilpung mangarong tabda Susampur jila gi bungmol amadi hungmol gi marak tagi Manipur sarkar ga suspension of operation su tongnariba KNO KNF ZK mioi mari masing jamraba khulai ga konana phare pharba sing adudi jaminglung khongsai sahi tara ga mapan Lalsa misau sahi kun ga mari khamlung hau tung din sahi tara ga manga amadi songmilan khongsai sahi tara mapani makhoi dagi AK rifle ani maruni fu M16 rifle ani maruni fu gani pan red hot gun ani amadi bomb ani phangle haide Aina thingkhaba lal holup ripakna hayeng malemgi oina pangthok kadoriba International Day of Peace na lakpada lamdam asigi miyamna yaifa paujel pirakli
Party asigi Assistant Secretary Publicity and Propaganda na thadorpa serolda haukiba sahi kuntra subna UN gi thakta peacekeep wari senaduna malem gi tung koiba amasong ingna singna leiba tunglamsat ama poroknaba honaru abaso malem gi masida miyam gi makhanau da phibul namsinduna thambiriba asina santi laknaba gi phangpham thokpa hakti pibidana leire hairi September 18 International Day of Peace na lakpada pripakna thamninglibadi Colonies Indiana wahanthok leiba santi gi mayokta amadi lamdam sigi miyam gi mayokta miot minai sathariba asidagi khongpham tuna handoktuna UN pamliba wahanthok leiba tungkoiba ing tapa ado ikai khunana phangminana ba honaduna malem gi yaifaba tunglamjat ama semnaba miyam hupna hotna minarasi hairi Oppositions na kaubangasi Bharat Ban numita Samajwadi Party Chief Mulayam Singh Yadav na CPM gi Sitaram Yesuriga khut songnabada Congress na hainaroidaba wahai ani Third Front ki wafam pankre UP sarkar asi kaidanaba SP na sagatpa mathau taribani Mamata Banerjee na maki Trinamool Congress TMC na sarkar dagi toklagani haikrabani na UP government asi minority oirabani hairi adumainamak SP Chief Mulayam gi wafam asi pangtha thajaba sumde hairi mamangdasu masinda Congress janingdaba hairabasu trust vote longnabadadi SP na UP government bu kanba laikre CPM lusingba Yesurina wari adu khangpham thoi hairi Numit nini chathagadaba India amasung Pakistan lebak anigi Commerce Secretary singi oiba wari sananaba ngasidagi Islamabad hokre Commerce Secretary SR Rao na India gi mioi tarana saba delegation lusingli Pakistan gina maka phammanaba Munir Qureshi na lusingli handaki wari sanaba sida petroleum gi pothokta lolitik tawnabagi wafam khanagani haire Laibak anigi marakta karbar gi lainariba mari gi aka akungi matangdasu khanagani Customs matters na mateng pangnabagi wafam jangna lebak anina yana se ahum sahi tawnagadori bank branches hangdongnabagi matangdasu amuk hanna khanagani hairi Commerce Secretary singi thakda mamang sahi gi November da New Delhi da wari sanakhrabani Israel na Iran gi mayokta attack satharbadi Egypt amasung Jordan na Israel ga tawnariba santi gi sukti kairakani haina lebak ani aduna kihankhre US na su adugumba Israel na Iran da attack satharbadi Arab ki lusingbasing na soidana sawhangani haikre loinana lusingbasing aduna su makhoi gi miyambu laksinba ngamdribani haina su makhata na US na phungdokhe matamamagi watho oikhrabi Monica Lewinsky na maka US ki matam amada president oikiba Bill Clinton ga ainakiba mari phongdoktuna lairik ama igadauri ex president aduna mang ikiba love letters mayam adusu lairik aduda hapkani hairi sahi 38 surabi Lewinsky na mamanabi amada phongdorakpagi matung ina ex president Clinton na maki loinabi Hillary gi maramda haikiba karemnabagi wahi wata kyaso lairik aduda ningsingani haina New York Post report amana phongdokre hauzik aroibada maroiba pau amuhana Opposition na kaukiba pungtani thoigi Bharat Ban na miyamgi mahusagi punsida sauna kaiba pikre India masung Pakistan gi Commerce Secretary singi wari sananaba Islamabad hokre ngasigidamakta di emails Paodam pijaba loijare miyambu amukhana khurumjare